Leibak Damak Thawai na pontha pikhraba Athouba singi Thawai na mapu nakta ingna chikna leirunaba Wangjing Panchayat na konba Maphamda leiba Club taret ki apunba loop ama oiriba WANG GPACO na shinduna Wangjing lakpa laikonda Meira katpagi thouram pangthokhre Meira katpagi thouram da WANG GPACO gi publicity secretary Moirang Rosan hai irang asna maram moiraga Leibak Damak Thawai na Katkhre Leibak Damak Thawai Katkhre maitei Athouba singi Maphamda WANG GPACO amasung apunba Meira paibi sing laikonda budba amasung leihoriba imung manunggi miyoi singi awabada sarukya boina Meira katpagi thouram asi pangthokpani irang asi lakshin mangamdraba Manipuri chief minister amasung security advisor Kuldip Singh masana khangna moral ground da fam thadoknabasu WANG GPACO na demand tawri haiba wafam thamki thouram adu da sarukya ki basing state force da thongna pibiu maitei MLA yankhai punsin biduna Chapchaba fidep lobiu unified command gi chairman fam thadu kuki khulai paiba sing maru fangna muthalasi haibana jingba kholau kya sulauki Manipur da ngasing-asimak hauriba aikoi chathariba kuki amadi maitai gi lana sida thawai na pontha pikhraba maitai gi Athouba mapari singi maphamda aikoi ikai khumna botpa amadi makoi gi maphamda makoi gi imung manungna thengariba awabada aikoi su saruk yari haina Wangjing gram panchayat ki mahut sinjaraga hariba lup ani asina ngasi Wangjing lakpa ining thawgi laimangda aikoi pullaga ngasi gi thauram asi pangthok chabani ngasi singkhong singya da more da kadang banda ngasi ngarang su khame lokta adegi Singda da leiriba mayam ama misi mina tholakpa ani ahum mari mafam marang khangdana ayuki nungdangi noma gi mafam marang khangdana mishat mipun tawraiba kuki terrorist ki mafamda akhoi maitai haiba jat ima event Meira paibi club satana hawan puna magna amutang kuki terrorist bu akhoi puna magna akhoi maru phangna muthat minasi haiba wafamje ai mayam ki puna magtanga si nolongna ningsingjari